अहानबदा मरुब पाउ पिजरे स्टेट अमसुंग नेशनल की मायोक्ता लैबा सिंह थेंगनबदा हेन मथौ हामनबा मणिपुर पुलिस की नौना लौकिबा बुलेट प्रूफ माइन प्रोटेक्टेड व्हीकल तरेट ngasi चीफ मिनिस्टर एन बिरेना लॉन्च तौखरे Laimakongda laiba heavy fuel power station ki thau yubagi thodok adu yamna tamthiba crime against humanity ni haina chief minister N Birena phongdokre matam khara tumina lairuraba matung ngarang midang kuki kulai paiba singna kautru khol amadi kautru jing laikai tamna nomai kapsilaktuna attack chatharakre amadi Manipur gi maming lairaba communist luchingba pharism parijat laikhidabagi mapan suba ningsing kumon thorab ngasi chalawda leiba irabat park da miyamna haikat laikat tamduna pangthokre